Mirelgi Mingsel YouTube channel sige mai kai degi mayamu because NBS na iko no na taram nokseri. Mayangi mafam do kudol tam chena bagi damakta. AHINGBI-LAIRIK Wari asigi season 2 gi ahum show sharoga danga sipuduna lakshari. Wari si kari oirak pakari thorak pakai badu mayam puna taminaraga mukhang minarasi. Girls hostel laduda nongdrena thawai saduna amu visual setuna tauribadu lady warden aduna diloina ma urabani thawngdo sum taurakpana lairik hoina lairi bakadu yorakli nongdren lairik hoi romge kada kok thilli shomdadi lairik ngasai makai tumdaba makai ngairamli bani lairikna nobia bema laisi aina haibaduni tawretu makhoi ahom madu tuminna ta aduna lai ngihaki matung thongduda chop yan silakli lairik to lauba haiti adubu ahumdudi magi thokpa launaraklabani shomda tawriba singadu ubada lady warden adu kiba su phawi kanano haiba su khangning lumduna yengli nongdren lady warden lairiba lo maduda oina lakpaduda lady warden adu di mihul adu ayokri tasengna nongdren mahak ubanati adubu lady warden adudi magi manakta laklibani khankraba mali karisu khangloidabaduda khangkhre khanduna istiaruda makhon thoko makhai senthak nongdren ukhri mana satkhiba maikai aduda chattuna istiaraduda muktanarakli adubu mahakni yorakpadadi kanasu layamdri nongdren mathado ayaw makhai sakri mabu khangkrabra khanbada shomdana lady warden adudi nongdren lairiba floor dui kachin oir lairiba pot paiduna thamba ka aduda lotkrabani nongdren thidaba yadabana koi thi kona thangda ka aduda changlak yengli pochei mayam paibana lotpadu sulaibani lady warden adu machin men silaga lairi nongdren kanararoi khanduna thoknana ba tawba horaklabani khangaudi lady warden gi phone du khinglakpa phone muthatpagi mahut langthokri pakhat paduna fuk hawgatuna chenana ba onthorakpada chingjang adugi makhok aduna lady warden gi makok aduda thakre thomjankhri nakalamaromdana loyumbaga hiyaiga khai tharakpa singjang adudagi nanthokduna yangna makhoigi ka tamna selakli nongpok chumaningda selakli ani do ka aduda sankrabani nongpok thongdo kansinaba tawbaga khongpham chahaudraduna muktu shalli shomdadi thawaidu yangna pai selaklabani nongpok hawgatpasu nanglaroi khangli midyengdu loyumbada nungaitani yenglai adubu ona tainabada loyumba hiyai sangduna nongpoki makhongdu paiduna satching silaga thongdu yamna thuna lonkri handakti saptra amada thongduda kanna yanchilai thongdu fakpa horakli macet hobo su horaklabani ahumdu nakalamada tasilagalai nongpok fuk agot kraga magi tarang lairiba manaktuda sangsilaga tarangdu hanglaba matungda karino khangdaba che ama lokthorei che do hangthoklaga manungdagi seng maru khara lokthoraklaga thongduda langsilli saisilli aduga yotpi amaga nungthang amaga amuk pothoraklaga thongduda yotpi du thajinkri handakti loina lepkri yalamba tamnarama singado loyumba nongpoki manakta sangsilaklaga nongpok suyengai hanagi matawgumma bu amuk lana lokhigadara khalakpani adubu ona tainana mabu sena konselai nang yorumdradi aikhoi sirangbadabani nongpok sumapi tapna tarai hiya yamna thuna ngasai sithida irambado chumledudi loyumbasu adumangai chumli thawai malai mafam sida thawai se aikhoina karamna panani ngamloi panaba nongpokti tarangi manakta sangkhibani adubu makhoigi manakta yamna thuna laklaga makhoto thilli loyumba hoisu thongaudugi manakta sangsilaga yengi ori makhoigi hostel do tamna amuba visual set panipa amana mi gumba ma singlaga puraklibado amuk sulip laga sordo wabagi sauna holi adubu makhoina khwaidagi ngaklibadi manilwai kayoi tawba sakphamadu
Ashomgi nipa adugi manakta paisin khiduna mana singlakpa haksang ado thawaiduna oina sangki loyumba makhoi ahum chap mana ni yengnei nongdren koilei leiduna yenglakpada loyumba khoigi room lomdagi thongnauda yenglakliba ahum adusu fat fat nonthaki nongdren kariguma samillama fangkhibagum mityeng adu hongdi yai su khajik non khalaknu yenglubani adubu nongdren amangonda yenglaga noksilei yai fat pak tharai duga loyumba noksilei ai khoidi yenglaga leirmi loyumba shauna singnaramlani loina ai khoibu ubadi phangum loi mambanina adubu samilamadi soidana phanglamani yari hayengmak mafum ase thadoktuna nongpok khoide setkadabani nongpok loyumba khoibu makhoigi mayumda lakhaningdi adubu karamna yaroi haidana thingani nongpok ki midyang aduda upayama natraga upayama tawraga chetkadabani tumlasi ashomna numitu su hokri nakalama romdana ingel mayumdagi thoglaktuna thaja hoidalai thaja hoigi thongalda gari adu khamlamnaga manungda sanglaktuna kaurari thaja ho thaja su thoglakpani aima se kai leire ingel hathu school fawbudang saluse sar principal do nongma natraga nongmadi soidana thoglakani dana madu thengnadri bahauba school gi opposite ta laiba dukan du da sangsi nang tan bro thajana tande yani salasi se nakala marom dana tuition gi thoklaklabani ngasidi mayam du sibon thokhiba thodok tu gi maramda wari tawri mangda chaliba warden tu da loyumba sangsilaklaga sir ai khoi dukan phawdang thokserukhi nongdren do loyumba da onsilaklaga gari lairugi haibanone boy kolom khara lairugi tawani sa hoi sacha chaluro adoga yamna thuna lauko loyumba khoisu hoi hairam laga makhoi ani ga loina na dukal do tamna lakhrabani nakala marom dana dukal do da suliaptuna asit akom yengduna lairiba ingelga thajega na suri satra ahum madu dukal do tamna lakpa ani do amana amabu yengnai loyumba hoi yauk silaklaga dukal do da sangai ingel nongpok ubada ngakna amasung khangningna ibunga nang aina nahan siya mapikhiba angang do natra nongpok su saktam do laksin mangam duna hoi mani haibago makok do nomi ingel yam thuna aina pikhiba se do pikhrabra loyumba no oina sangsilaklaga nine EP3 sarsu thengnadi aduda adum toklaba adonine ai khoi kainom ta hangjaki kai hangninge school da kari thokpa yauge isan haise ninegi hek pukminaba haibaga loina na thokhiba thodok ayamba marik sumna amam tang ningthina lire ingel pakatna adudi amaibi ama anadrabati yaroina hiyaina loyumba sarsya somdalai komen kreba ai khoina sidalagisi ingel ga thajaga nongdre lakpadu ubada gari do thauduna chatkri ahum du su lakli nongdre na aduk yamna kuiribaduna karigino sir khara khanbada matam sangkri hoi sangla ahum do hek sangkhibaga dukan mapu du da mamitu lorap yengai dukan mapu aduna su mana thengna khiba ta khiba singda loina maktami nongdre noklaga mapukningda nakhoi ahum hana aigi lambidagi tan thoktaba sungya yararoi sumna class tu su loikre nungthilki lairik tu su loyumba da sangsilaklaga loyumba ngarang su khangi ai khoi gi yadu da su tawi ai ki ye loyumba kaino tawrisi ai khoi gi warden su lairamdri ngasai makhoi miyam sangdana thibani adubu phangdi sar warden haibada madam do mayumda satkani na thoki hai loyumba mamitto ngarangi thodok ado mayek sengna urakli makhoi gi warden duna kanagumba amagi haksang bu singduna purakhibado tapna lairikta yamna mona lairia horen aroibani horen su thingakisi hairamduna loyumba mamai laiduna thokri lairik loyumba bu yenglaga loyumba nangdi thamoida sirol tawraktabra
ꯑꯩꯗꯤ ꯇꯠꯇꯅ ꯇꯧꯔꯛꯏ ꯋꯥꯔꯗꯦꯟ ꯑꯗꯨꯗꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯣꯌꯨꯝꯕꯅ ꯌꯥꯝꯅ ꯇꯞꯅ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯉꯔꯥꯡ ꯀꯣꯜ ꯇꯧꯕꯗꯨꯗ ꯅꯣꯡꯄꯣꯛꯀꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯌꯨꯝꯗꯨꯗ ꯃꯥꯁꯨ ꯃꯊꯟꯇ ꯂꯩꯕꯅꯤꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯗꯧꯕ ꯈꯨꯗꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯊꯣꯛꯂꯣ ꯌꯥꯒꯗ꯭ꯔꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯨꯔꯒ ꯂꯣꯌꯨꯝꯕ ꯋꯥꯔꯗꯦꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯅ ꯃꯨꯟꯅ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯋꯥꯔꯗꯦꯟꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯂꯛꯇꯤ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯂꯒ ꯑꯩꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯔꯣꯏ ꯂꯣꯌꯨꯝꯕ ꯃꯔꯩ ꯌꯦꯠꯇꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯊꯣꯛꯀꯅꯤ ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯅꯪꯅ ꯐꯅꯌꯥꯝꯅ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯍꯩꯔꯕꯁꯨ ꯅꯣꯡꯄꯣꯛꯀꯤ ꯃꯃꯥꯗꯤ ꯑꯔꯥꯏꯕ ꯃꯤꯔꯥ ꯃꯄꯥꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯣꯏ ꯁꯥꯔ ꯇꯟꯖꯥꯗꯨꯗꯅꯤ ꯁ꯭ꯀꯨꯜꯗꯨꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯄ ꯃꯁꯤ ꯇꯧꯔꯛꯀꯅꯤ ꯈꯪꯂꯕ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯉꯁꯥꯏꯅ ꯁꯦꯝ ꯁꯥꯔꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯈꯔ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯂꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯃꯥꯏ ꯇꯧꯕꯅꯣꯅꯦ ꯂꯦꯗꯤ ꯋꯥꯔꯗꯦꯟ ꯃꯥꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥꯡꯗ ꯀꯥꯈꯠꯂꯛꯂꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨꯗ ꯁꯥꯔ ꯂꯦꯗꯤ ꯋꯥꯔꯗꯦꯟꯒ ꯑꯩꯒ ꯊꯦꯡꯅꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕꯅꯤ ꯁꯦꯡꯂꯕ꯭ꯔꯣ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯁꯥꯔ ꯂꯣꯌꯨꯝꯕ ꯇꯨꯃꯤꯟꯅ ꯃꯆꯤꯟ ꯈꯨꯊꯤꯁꯦ ꯈꯪꯂꯤꯗꯅ ꯅꯪꯕꯨꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯄꯨꯂꯤꯁ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯣꯡꯈꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯁꯛꯇꯝ ꯂꯣꯌꯨꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯌꯧꯗꯨꯅ ꯀꯥꯗ ꯄꯨꯂꯞ ꯂꯩꯔꯤ ꯂꯣꯌꯨꯝꯕ ꯃꯇꯧ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯤ ꯃꯥꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯕ ꯇꯥꯕꯅꯤ ꯃꯥꯅ ꯂꯥꯏ ꯇꯤꯟ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯃꯔꯝꯗꯨꯅ ꯅꯣꯡꯄꯣꯛꯀꯤ ꯃꯃꯥꯒ ꯇꯧꯗꯨꯅꯅꯦ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯁꯤ ꯅꯣꯡꯄꯣꯛ ꯌꯥꯅꯤꯡꯕ ꯐꯥꯎꯗꯤ ꯋꯥꯈꯜꯗ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯂꯕꯗꯤꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯅꯈꯣꯏ ꯅꯣꯡꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯕꯁꯨ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯂꯣꯌꯨꯝꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯅꯥꯄꯤ ꯁꯣꯡꯅ ꯍꯧꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯆꯣꯡꯊꯒꯅꯤ ꯅꯥꯄꯤꯁꯤ ꯑꯗꯨꯝ ꯃꯣꯟꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯣꯡꯐꯝ ꯆꯥꯅ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯈꯣꯡ ꯈꯨꯠ ꯈꯔ ꯂꯩꯊꯦꯛꯈꯤꯕꯗꯤ ꯌꯥꯏ ꯂꯣꯌꯨꯝꯕꯅ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯗꯨ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯤ ꯂꯣꯌꯨꯝꯕ ꯇꯞꯅ ꯑꯃꯨꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯕ ꯃꯇꯨꯡ ꯑꯁꯣꯝꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯁꯤꯗ ꯂꯩꯔꯤꯕ ꯋꯥꯜꯁꯤ ꯀꯥꯗꯨꯅ ꯂꯥꯜꯂꯕ ꯃꯇꯨꯡ ꯈꯣꯡꯑꯣꯏ ꯇꯨꯔꯦꯜꯑꯣꯏ ꯃꯆꯥꯑꯣꯏ ꯇꯧꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯂꯥꯟꯊꯣꯛꯀꯅꯤ ꯃꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯁꯣꯔꯣꯛ ꯇꯥꯔꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯈꯣꯡꯅ ꯑꯣꯏꯔꯕꯁꯨ ꯅꯣꯡꯄꯣꯛ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯀꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯒꯥꯔꯤ ꯂꯥꯛꯂꯕꯗꯤ ꯈꯪꯗꯦ ꯅꯣꯡꯄꯣꯛ ꯍꯧꯖꯤꯛ ꯀꯨꯏꯔꯞ ꯃꯇꯝ ꯆꯪꯅ ꯏꯗꯨꯅ ꯎꯠꯂꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯅ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯅꯤ ꯑꯗꯨꯅ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯈꯣꯡꯅ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯆꯠꯂꯁꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯌꯥꯝꯅ ꯂꯩꯔꯤ ꯑꯅꯤꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯕꯣꯏꯁ ꯍꯣꯁꯇꯦꯜꯒꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯆꯩ ꯄꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗꯗꯤ ꯂꯦꯗꯤ ꯋꯥꯔꯗꯦꯟꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯔꯗꯨꯅ ꯂꯩꯔꯝꯂꯦ ꯅꯣꯡꯗ꯭ꯔꯦꯟ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨ ꯈꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒ ꯅꯪꯒ ꯌꯦꯛꯅꯕ ꯅꯠꯇꯦ ꯅꯪ ꯑꯃ ꯁꯤꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯍꯥꯠꯇꯕꯁꯨ ꯌꯥꯔꯣꯏ ꯁꯣꯏꯗꯅ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯋꯥꯔꯗꯦꯟ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯕꯅ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯗ꯭ꯔꯦꯟ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯀ꯭ꯂꯣꯔꯣꯐꯣꯝ ꯑꯗꯨꯅ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯃꯥꯜ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯤ ꯔꯨꯃꯥꯟꯒꯨꯝꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯤꯛ ꯍꯣꯏꯁꯨ ꯋꯥꯔꯤ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯇꯜꯂꯦ ꯇꯁꯦꯡꯅ ꯅꯥꯎꯕꯤꯁꯨ ꯑꯩꯁꯨ ꯀꯤꯌꯦ ꯕꯦꯃꯅ
Yare, sige wari si toklasi, maray thoko malakjarasani. Lairik ta mo iyeng laga. Nangbu thamoy da may sak na phumnuno laigadabay saruk niya. Kung nung sina si haiba yadro. Lairik mamay do khajik ngang sintap na. Mi ikay jababu, mana yarak tradi ay kaubang ngamdaw mandi. Biya mana, ay haibi yura. Yare, pamjadre. Asum na matam masu hawkiba na. Midang wairam gitu isan lak narakli. Mayama do. Ngasidi oza do laktri. Auto nang ihak mahut sinanaba oza su sanglakta na makoy lang dari. Ngasi itha thazida loyumba last bench aduda mathanta thorak laga phamladuna nupi rom do onsilakle hairaga lairik pu korai. Lairia sidala o ngasidi kainom ta hagi. Lairik su tapna hawatlaga loyumba gi manakta phamtharai. Kai haige hairino loyumba. Loyumba tapna. Nangse kananati haiduna hairabani wafamsi. Siksina layuko. Nakoigi lady warden monkey banati. Sar nung drain na paduna tamani. Uhay adudani lairik yam nangak niyengay. Ngasidi ichan gi thoki ba thawdok loy namak liri loyumba na lairik ta. Lairik kina. Adudi ay ki. Lairik nungpuki mamado amay bini. Aduna maga tawraga fatabase mutat na ba honaraklagani. Ay madam kharadi tumina thoklagi. Waraba siwana niya nakoy ay koy bulak pangayramoko. Lairik ikaiba pumnamakto phatsilaga miludo pirang khajik thangna. Loyumbagi makuto lamlaklaga pairi. Loyumba ay nangbu maruptagi henba midyengdi yengsaki. Ay nangbu nungsiye. Loyumba lairik te yengai. Lairik mamaydo thangkat pangamda non thakri. Loyumba tapna. Lairik ay halakini nangayramo. Nangi nungayba pau puto na laki. Pajana layramo ko. Aduga nafamda aygi oibo wafamsu thamki. Lairik su tapna haugat kiduna. Ningtina ay koibo kalahu ko. Hayramduna magi famfamda sangladuna famkri. Asumna numidang oisankri. Suti su thanari. Yeng na loyumbaga lairik ka su kainari. Naubina nongpoksya wari sanage phangde hairaga dumak lehauri. Nakalama romdana sak ising tongnaraba matung ahumdo tumdaba makai matam yaurak pangairi. Haurakli makoyna thuanningdaba tawhanningdaba thawdoksing ado tawrakli do. Lairik hoigi floor dugi berenda da but ama tongduna satpagi makhola muktarakli. Biyamana ay kiri atay dadi tawdabra khangdi. Ay tasing nakiri. Lum na thanglam kong thang makoy thong manak yorak paduda chap lekri. Konjela do muktagi fangakri. Lairik sauna. Kanano karigi karim naribano. Handak ti nong drain di mandi lagli ba saktamdo. Tawaya do oira ba mali. Gal hostel gi oina kwaidigi farakta ba mahairagana makoy washroom do makhade laibani. Nupiyama makhadagi mathanna takari. Epiyama thak tuna machilda su soli. Toilet satlaga thakradina loina omsinarakani. Arik bising sidi. Mana satkadariba lairik hoigi kalalaga satkadabani. Hanna tuna yengda gam lakpada mitmangda karigum mama laik hibugum. Mangunda faurak padudadi mahak tapna non kalaklaga yengai. Uri mitmang magtada manil karap singjang pai do nalapnambado. Somduna nongdren son kre machilda nangi apamba ngasidagi pangtok pahuro nang nalawning mathaway makhailauro. Hek haikibaga thongado khangang hangdorakpani. Nongdren masado khangna fuk haugatli. Principal do sauna huran ba phare dana ngasidi nangna tawba thawong ngaktani haiba ai khangli. Hoksikti nang kadaida muk sangadoriba chengadoriba aingonagi kayam koine luot pangamgani nang ha. Nongdren pakat pa na masado songlabani. Urakli nakanda warden nupiyado ikheng naimuta do na lairiba principal do sauna. Hoksimak aina police kauduna nang businarani. Chairak pangangani. Hayraduna pocketagi phone lauthokduna call tawnaba hotnakri. Somduna nupido maning tapna halli.
saktam su mamang aduda nongdrena ayaba pi khibaga loinana hatnana basang silai lairik su machilda makhut thamlaga ai khong kho makhola matai tumilayo ai thong hangi haidana tamna thongda makho thokannana hangdorakli uri iwang wang ba isau sau ba saktam baduna kanagumba magi maikai pangna sangsilibado ngaihaga sumiyang lambadagi sakphamdu chap lepkri nanghaude singjang aduna thong lomda yan tharakpa maridu su lauraga thongdu lonsil madugi tanja lauduna nupi adu thangnaba ka amada thong thillaga thongsi amukta hango me manungda mi singadu suki duna lairambana hangu haiba yadri upai leite nupi du istiarda senthakri sakpham madu su tanakri lairikna somda kapli naubi mita lairiki mamit mapala duda musit ama yungduna laikri thong adudagi paithorakpani naubina ai satkese ayeng principal da complaint tawrasi ai khoi mi amana duna hairaga sali misi yadre complaint tawgadabani nupiya do sum selakpana washroom da amuk anna sinjenkri aduga thonglon chinduna laikri laiririba toilet to mangani mana sangduna lolibaduna mayai ithang thangbadudani nupiya duna mi ama lakpagum makhong thanglakpagum tapna tarai masa mathanta machil adusu menchinjaduna thak thangnikli mana lolibadugi thong aduda yamna kanna singjangna yasilaklim hantakti laura inupiya do ima ayamna kiya ai kamai tawdoino ai buthado hena dum kanna chop yan silakli nupidu pai leide kappanatana machil da susoli ai bu noina thong adu hangdoklam labadi masi thoklam loi ngai hakki akibaduna na khoisu aina kiriba pakhaliba singse phangduna punsida loiro kina mafam sida tasinura lairabasu ai bu kan mamidi lairaroi waya sikak hairam laga thongdo khangang hangdok laga chen thorakli sakpham du su hanagum isan hat kibagi matawgum singjang dulangai lengkhri manangaladuda nupi adu tapna manglom do uptuna tukri onthokna su phatkidri sadri singa sibu asumna thawai duna sadri nupi adugi haksang du sro singladuna pukri nakalama rom duna principal gi makhuttagi nongdrena sang silaklaga phone do mulli principal du sauna nongdren nang magna suk phattaba khuraki ina lai saba nang de halagi nongdrena napa duna aigi pa de school si munkibadi yabra principal do ngakna napa ludaba marup hatpadugi machawere sakpu mana jaini nongdren pairamba mana puja tawbada yauriba thangol do ta pairaga principal do tamni yalai hairi principal adu su fat lai thoklaga ani do muknarakli thangol adu munana ba khotnai nongdren gi makhuttagi thangol adu principal do na ta munkibaga loinana nongdrel tamna hairi nongdren maning hallaga tui principal do sauna satra singmu nang na mathang manghanna ba khotnaba nang asidi kadom da satkani hairamduna principal do nongdrel tamna sensilaklaga yana ba khonarai nongdrel lairamba pot ama hekta pai duna masado ngakthokse principal duna tawrakpa thongda nongdren gi pambom do khajik yankre nongdren chaina do khangna nakal gi pot ama paikhali hairaga principal gi makok adu tamna sudatkre principal do makok ngawduna thangol makhuttagi takri anja do lawduna nongdren pai silakle hairaga potuna anjin principal gi makok adu da thomtali principal do wakhal mangna takri hatpa makti hatkidri kalamarom dana thawai duna siba haksang do puraktuna mafam adu da thamlamle hairaga amuk thokri nongdren noklaga principal adu punchalli aingonda hau khodana hauzik school sibu kana na kangani lakliba purnima numitchida school sigi aroiba oiragadabani makhutu thiektuna hayengdagi tharaga shopna tangi numit mangani khaktangairi haibaga loirana khakna nokli principal adu mafam sida phaduna thamkri karam tawba ma su phakhrabanina atopa satra kaya masu sirakadoribra pomnamaksi hawdok hallibadi AHINGBI-LAIRIK haibadunani aduna tamthiba thaudok singa sibu loisingi hairabadi AHINGBI-LAIRIK na amuk nauna saphungduna loisingadabani
Loyumba makhoi ahum asomda puwa yaba maru oiba khara yengli. Loyumba na nakhoi gi sil kyam leirige. Nongpok lupa chama pirai. Hiyai tapna sang silaga tara khakta pirai. Loyumba ngakna. Nangbu sil sibu yamla thuna loida. Nongpok ni ingit ama tawrai. Loyumba ingit adu lai mana khangli. Oh, nangdi tumin na nathibong do sahri bohira. Hiyai tumin na lai. Loyumba magi lupa samanga do hapsilaga. Pulap yom sinkri. Pirol singa sidi loy namak thamamlasi. Nongpoki laibani na mayumdaso. Nongpok yengai. Hiyai na pi khara mung yom silaga. Khangrao masadi sunaba lairamoyne aidi hapchinjari. Loyumba so. Ahum do loy na raba matung. Loyumba na. Hiyai chalo. Chongtharo. Hiyai na. Nangano chongthaba yadro. Loyumba na yare nangang na do sarukne chongthajakragi. Hairam laga loyumba thongna ududagi fan chongthakri. Nongpok su kakhalak laga chongtharai. Hiyai mathanda ngai hori. Matil kut yot laga yamna kina yengli. Loyumba na sachala o nangatro. Chongthakibado na. Hiyai na adudi soidana khong nantharaga tarakpani. Loyumba sauna makokta paisili. Tanja tudani makhoi gi kagi thongdo singjang ni yalai. Hiyai thongna ududagi chongthaba sungamda kina lairi. Thonglom duda mung yengna adabu thongdudi yamna sauna khara phaklaga lairamli. Ahobaduda sum yenglingaidani mamit ama fat nonthaduna yenglakpa. Hiyai masana wakhaldo phajinjaba ngamda long ni hektamak thongna ududagi tarai. Loyumba